ꯉꯁꯤ ꯑꯍꯥꯟꯕ ꯑꯩꯅ ꯄꯥꯖꯒꯗꯧꯔꯤꯕ ꯈꯝꯕ ꯊꯣꯏꯕꯤ ꯁꯩꯔꯦꯡꯒꯤ ꯁꯔꯨꯛ ꯑꯁꯤ ꯍꯤꯖꯝ ꯑꯉꯥꯍꯟꯅ ꯏꯕ ꯃꯍꯥꯀꯕꯤ ꯍꯤꯖꯝ ꯑꯉꯥꯍꯟꯅ ꯏꯕꯤꯔꯝꯕ ꯑꯆꯧꯕ ꯃꯍꯥꯀꯕꯤꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯈꯝꯕ ꯊꯣꯏꯕꯤ ꯍꯥꯏꯕ ꯁꯩꯔꯦꯡ ꯑꯗꯨꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯁꯟꯁꯦꯟꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯩꯄꯥꯛꯇ ꯍꯟꯅ ꯌꯦꯡꯕ ꯎꯗ꯭ꯔꯕ ꯃꯥꯒꯤꯗꯃꯛ ꯍꯥꯏꯗꯅ ꯇꯨꯃꯤꯠ ꯐꯥꯎꯕ ꯄꯥꯏꯗ꯭ꯔꯕ ꯀꯦꯒꯦꯗ ꯁꯔꯥ ꯑꯣꯏꯔꯕ ꯃꯣꯏꯔꯥꯡꯗ ꯂꯝꯖꯥ ꯇꯥꯔꯕ ꯈꯝꯕ ꯈꯝꯅꯨ ꯀꯧꯕꯗꯤ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤꯅꯤ꯫ ꯋꯥꯈ꯭ꯔꯦ ꯈꯝꯕ ꯉꯁꯤꯗꯤ ꯃꯆꯦꯝ ꯑꯗꯨꯒꯤꯗꯃꯛꯇ꯫ ꯃꯆꯦꯝ ꯈꯝꯅꯨ ꯌꯦꯡꯗꯨꯅ ꯈꯝꯕ ꯃꯥꯅ ꯍꯥꯏꯔꯛꯏ, ꯄꯂꯦꯝ ꯁꯦꯝꯕꯤ ꯏꯆꯦꯝꯍꯜ ꯏꯆꯦꯝ ꯀꯧꯔꯔꯣꯏ ꯏꯃꯥ, ꯑꯩꯅ ꯃꯤꯔꯣꯟ ꯈꯪꯗ꯭ꯔꯤꯉꯩ ꯋꯥꯕꯤꯔꯛꯂꯦ ꯏꯃꯥꯅ꯫ ꯂꯩꯀꯥꯏ ꯐꯧꯁꯨ ꯂꯪꯕꯅ ꯈꯨꯕꯥꯛ ꯃꯔꯣꯟ ꯍꯨꯔꯛꯂꯦ, ꯂꯋꯥꯏ ꯐꯧꯒꯪ ꯄꯨꯕꯗ ꯂꯋꯥꯏ ꯀꯣꯏꯔꯦꯜ ꯄꯥꯔꯛꯂꯦ, ꯈꯨꯃꯟ ꯑꯩꯕꯨ ꯌꯣꯛꯄꯗ ꯏꯃꯥ ꯁꯛꯄꯤ ꯏꯆꯦꯝꯍꯜ ꯂꯩꯀꯥꯏ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯀꯣꯔꯧ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯦꯡꯅꯤ ꯐꯧꯅꯤ ꯆꯠꯄꯁꯦ ꯇꯣꯛꯄꯤꯔꯣꯅꯦ ꯏꯆꯦꯝꯍꯜ꯫ ꯑꯩ ꯄꯥꯡꯒꯟ ꯆꯥꯎꯔꯦꯗꯣ ꯏꯆꯦꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒꯦ, ꯈꯨꯃꯟ ꯑꯩꯍꯥꯛ ꯆꯠꯂꯒꯦ ꯀꯦꯒꯦ ꯏꯅꯥꯛ ꯈꯨꯟꯕꯗ, ꯁꯤꯜꯂꯪꯂꯒꯦ ꯑꯩꯍꯥꯛꯅ ꯏꯆꯦꯝ ꯑꯃꯨꯛ ꯌꯣꯛꯂꯒꯦ꯫ ꯏꯆꯦ ꯀꯔꯤ ꯍꯥꯏꯕꯒꯦ ꯌꯥꯕꯤꯌꯨꯕ ꯏꯃꯥꯅ꯫ ꯏꯗꯨ ꯅꯤꯡꯊꯧ ꯀꯩꯗꯒꯤ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯩꯄꯥꯛꯇ ꯀꯣꯟꯊꯣꯡ ꯑꯅꯤ ꯂꯥꯟꯗ꯭ꯔꯤꯕ ꯅꯣꯡꯌꯥꯏ ꯅꯪꯅ ꯀꯔꯝꯅ ꯀꯦꯒꯦ ꯂꯩꯄꯥꯛ ꯑꯁꯤꯗ ꯀꯗꯥꯏ ꯁꯤꯜꯂꯪꯉꯨꯒꯅꯤ? ꯁꯤꯁꯨ ꯂꯣꯏꯔꯦ ꯃꯇꯣꯛꯑꯣ ꯏꯆꯦꯝ ꯄꯟꯕꯨ ꯄꯟꯅꯤꯡꯗꯦ, ꯍꯥꯏꯗꯁꯤꯁꯨ ꯀꯗꯥꯏꯅꯣ ꯈꯝꯕ ꯅꯪꯒꯤꯗꯃꯛꯅꯤ ꯀꯔꯝ ꯄꯨꯊꯣꯛꯂꯁꯤꯒꯦꯅꯦ ꯅꯪꯕꯨ ꯃꯣꯏꯔꯥꯡ ꯃꯃꯥꯡꯗ? ꯆꯅꯨ ꯅꯤꯉꯣꯜ ꯀꯌꯥꯅꯤ ꯅꯃꯥꯟꯅꯕꯅ ꯂꯈꯥꯅꯤ, ꯂꯝꯖꯥ ꯑꯣꯏꯕ ꯅꯪꯒꯤꯗꯤ ꯅꯣꯡꯌꯥꯏ ꯀꯅꯥ ꯂꯩꯇꯦꯗꯣ, ꯅꯆꯦꯝ ꯑꯣꯏꯕꯤ ꯑꯩꯅꯗꯤ ꯅꯨꯖꯥ ꯄꯥꯡꯒꯜ ꯑꯣꯏꯕꯅ ꯈꯨꯃꯟ ꯍꯩꯅꯥ ꯇꯨꯡꯗꯤ ꯏꯜꯂꯕꯗꯤ ꯉꯝꯃꯣꯏꯗꯣ꯫ ꯁꯃꯨ ꯍꯦꯔꯥꯒꯨꯝꯂꯕ ꯅꯣꯡꯌꯥꯏ ꯅꯪꯒꯤ ꯅꯇꯧꯅꯤ, ꯀꯦꯒꯦ ꯃꯤꯔꯛ ꯇꯤꯜꯂꯔꯣ ꯇꯤꯟꯅꯔꯨꯔꯕꯅꯤꯅ ꯆꯥꯟꯕꯤꯕꯁꯨ ꯌꯥꯎꯒꯅꯤ ꯇꯥꯊꯤꯕꯁꯨ ꯂꯥꯛꯀꯅꯤ, ꯆꯠꯊꯣꯛꯀꯅꯨꯅꯦ ꯏꯕꯨꯡꯉꯣ ꯊꯣꯛꯍꯟꯅꯤꯡꯗꯦꯅꯦ ꯏꯆꯦꯝꯅ, ꯈꯨꯃꯟ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯅ ꯄꯤꯊꯣꯛꯂꯝꯃꯦ ꯏꯆꯦꯝꯕꯨ ꯑꯉꯣꯝ ꯐꯩꯔꯣꯏ ꯖꯥꯝꯕꯗ, ꯃꯣꯏꯔꯥꯡ ꯆꯥꯎꯕ ꯅꯣꯡꯊꯣꯝꯕ ꯑꯉꯣꯝ ꯃꯌꯨꯝ ꯑꯁꯤꯅ ꯅꯣꯡꯌꯥꯏ ꯎꯄꯥꯏ ꯑꯣꯏꯔꯕ ꯅꯆꯦꯝ ꯑꯩꯅ ꯆꯠꯂꯒ ꯃꯇꯝ ꯑꯗꯨꯗ ꯏꯕꯨꯡꯉꯣ ꯀꯦꯒꯦ ꯃꯤꯔꯛ ꯇꯤꯟꯒꯅꯤ, ꯅꯣꯡꯌꯥꯏ ꯅꯕꯨꯛ ꯊꯜꯂꯦ ꯊꯟꯅ ꯆꯥꯈꯤꯁꯤ, ꯅꯣꯡꯃ ꯐꯥꯗꯣꯛ ꯊꯟꯗꯅ ꯈꯨꯃꯟ ꯁꯨꯝꯃꯛ ꯈꯥꯡꯈꯤꯁꯤ꯫ ꯋꯥꯔꯝ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯗꯨ ꯅꯤꯡꯊꯧ ꯈꯥꯝꯖꯤꯜꯂꯤ꯫ ꯆꯔꯩ ꯁꯦꯒꯥꯏꯔꯕꯗꯤ ꯑꯃꯇꯪꯕꯨ ꯏꯟꯈꯠꯂꯦ, ꯅꯨꯡꯇꯤ ꯈꯨꯗꯤꯡ ꯅꯗꯧꯒꯨꯝ ꯂꯩꯀꯥꯏ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯅꯤꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯆꯠꯀꯦ ꯇꯧꯔꯦ ꯃꯆꯦꯝꯗꯣ꯫ ꯂꯥꯏꯔꯔꯕꯤ ꯃꯕꯨꯛꯇ ꯃꯑꯣꯟ ꯃꯑꯣꯟ ꯈꯜꯂꯛꯏ, ꯄꯥꯈꯪ ꯃꯕꯨꯛ ꯆꯥꯎꯕꯒꯤ ꯊꯟꯈꯤꯗꯔ ꯕꯣꯏꯔꯦꯀꯣ, ꯄꯥꯈꯪ ꯃꯥꯅ ꯁꯨꯔꯒ ꯈꯤꯇꯤ ꯌꯥꯝꯅ ꯊꯣꯛꯀꯅꯤ, ꯑꯗꯨꯒ ꯃꯅꯤꯡ ꯊꯨꯡꯒꯅꯤ ꯆꯥꯕ ꯃꯔꯥꯡ ꯀꯥꯏꯒꯅꯤ, ꯏꯗꯨ ꯅꯤꯡꯊꯧ ꯅꯕꯨꯛꯇ ꯈꯜꯂ ꯕꯣꯏꯀꯣꯠ ꯅꯤꯡꯈꯔꯦ꯫ ꯂꯝꯖꯥ ꯂꯥꯏꯔꯕꯤꯗꯨꯗꯤ ꯃꯤꯁꯅꯥ ꯊꯝꯕꯥꯜ ꯃꯥꯟꯕꯤꯗꯣ ꯇꯔꯪ ꯂꯥꯏꯖ ꯏꯍꯧꯔꯦ, ꯋꯥꯕ ꯄꯟꯗꯣꯟ ꯂꯣꯝꯖꯈꯤ, ꯈꯝꯕ ꯃꯥꯅ ꯈꯟꯕꯗꯤ ꯏꯇꯣꯞ ꯇꯣꯞꯄ ꯑꯃꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯨꯡꯁꯤꯕꯤꯕ ꯀꯌꯥꯅ ꯅꯨꯖꯥ ꯃꯆꯦꯝ ꯑꯗꯨꯕꯨ ꯌꯦꯡꯉꯝꯗꯕ ꯑꯣꯏꯕꯒꯤ ꯈꯝꯕ ꯅꯪꯕꯨ ꯁꯤꯜꯂꯪꯉꯨ ꯅꯆꯦꯝ ꯑꯁꯤ ꯋꯥꯔꯦꯗꯣ ꯍꯥꯏꯕꯤꯔꯛꯄ ꯌꯥꯎꯔꯛꯏ꯫ ꯈꯝꯕ ꯃꯥꯅ ꯏꯀꯥꯏꯈꯤ, ꯂꯩꯀꯥꯏ ꯋꯥꯐꯝꯁꯤꯗꯒꯤ ꯍꯥꯏꯖꯕꯅꯤ ꯃꯆꯦꯝꯗ꯫ ꯑꯋꯣꯏꯕꯁꯨ ꯌꯦꯡꯉꯝꯗ꯭ꯔꯦ ꯅꯨꯖꯥ ꯂꯝꯖꯥ ꯈꯝꯅꯨꯗꯣ, ꯑꯐꯕꯗꯤ ꯂꯧꯐꯝꯗ ꯋꯥꯍꯩ ꯃꯔꯨ ꯂꯤꯡꯕꯒꯨꯝ ꯃꯆꯦꯝ ꯄꯣꯊꯥꯔꯁꯅꯨ ꯃꯆꯦꯝ ꯌꯣꯛꯀꯦ ꯅꯤꯡꯈꯔꯦ꯫ ꯅꯨꯖꯥ ꯃꯆꯦꯝ ꯑꯗꯨꯅ ꯂꯩꯈꯥ ꯈꯨꯗꯤꯡ ꯆꯠꯄꯒꯨꯝ ꯆꯠꯂꯝꯗꯥꯏꯗ ꯈꯥꯝꯈꯔꯦ ꯈꯝꯕ ꯃꯆꯦꯝ ꯈꯝꯅꯨꯕꯨ꯫ ꯏꯉꯛ ꯉꯛꯏ ꯃꯆꯦꯝꯗꯣ, ꯏꯗꯨ ꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯍꯥꯏꯅꯨ ꯏꯆꯦꯝ ꯆꯠꯆꯒꯦ, ꯅꯪꯅ ꯀꯔꯝ ꯁꯤꯜꯂꯪꯕ ꯍꯥꯏꯅ ꯍꯪꯉꯤ ꯈꯝꯅꯨꯅ꯫ ꯏꯉꯛ ꯉꯛꯏ ꯈꯝꯅꯨꯗꯣ꯫ ꯈꯨꯃꯟ ꯃꯥꯅ ꯀꯔꯤꯅꯣ ꯏꯃꯥ ꯁꯛꯄꯤ ꯏꯆꯦꯝꯍꯜ ꯍꯥꯏꯔꯨꯅꯤꯅ ꯀꯔꯤꯅꯣ, ꯌꯣꯠꯄꯨ ꯇꯧꯔꯨ ꯇꯧꯔꯨꯅꯤ ꯏ ꯐꯥꯜꯂꯨ ꯐꯥꯜꯂꯨꯅꯤꯅ ꯑꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕꯗꯣ ꯐꯪꯖꯒꯅꯤ ꯑꯁꯨꯃꯜ ꯁꯨꯝꯅ ꯁꯨꯔꯨꯅꯤ꯫ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯑꯁꯤꯗ ꯀꯔꯤ ꯁꯨꯐꯝ ꯂꯩꯇꯅꯤ ꯍꯥꯏꯖꯔꯛꯏ ꯃꯆꯦꯝꯗ꯫ ꯀꯩꯗꯒꯤꯅꯣ ꯇꯧꯔꯨꯅꯨ ꯏꯆꯦꯝ ꯅꯤꯖꯔꯨꯒꯅꯤ ꯍꯥꯏꯔꯦ ꯈꯝꯅꯨ ꯌꯥꯗꯔꯦ꯫ ꯈꯝꯕ ꯃꯆꯦꯝ ꯆꯣꯔꯣꯟ ꯀꯣꯜꯂꯦ ꯃꯐꯤ ꯉꯛꯇ ꯌꯦꯠ, ꯄꯂꯦꯝ ꯏꯆꯦꯝ ꯏꯕꯦꯝꯃ ꯄꯣꯛꯄꯗꯒꯤ ꯉꯁꯤꯐꯥꯎ ꯂꯝꯖꯥ ꯏꯆꯦꯝ ꯂꯥꯏꯔꯕꯤ ꯅꯪꯅ ꯀꯣꯏꯅ ꯅꯤꯔꯨꯕ ꯐꯪꯕꯗꯨꯗ ꯆꯥꯔꯛꯏ ꯃꯗꯨꯇꯇ ꯁꯦꯠꯆꯔꯛꯏ, ꯅꯗꯨ ꯅꯤꯡꯊꯧ ꯑꯩꯍꯥꯛꯅ ꯏꯅꯤꯡ ꯏꯈꯥ ꯇꯧꯗꯨꯅ ꯁꯤꯃ ꯆꯥꯒꯦ ꯁꯤ ꯍꯥꯎꯇꯦ ꯍꯥꯏꯖꯔꯛꯇꯦ ꯉꯁꯤꯐꯥꯎ꯫
ngasi numit asida aina pamba amatadi nijagene icheda pibiyuba ichena haijarai nijarakle macem maduna ibungo hayu hayu ichemda nongyai kari pambage haijarai mopada watapada macegum khamba makhulonare mitta pibu taduna palem ima ibema lamjai sem lairabi nadu ningthau aigi palem panthau anina sarai macet ama phau thambiramdre leitare phairoi jamba mabaida khamba aigi iranna thiloi daure isembu angomagi maranna isembu luhongbadi nadu ningthau tauningde pangan sonbi isemna tara chani raduna yogle nadu ningthaubu pangan chaure hojikti isem nangi sebado taujarage aihangna chathoktana leibiro silangjarurage aina thokjarakpa iran aduna semjagene asitadi isemna pinabiyu aibu haire macem khoramkhre khamnu khali mabukta chumkhare daibungo sibu nangna karamna lekai silingmorodi thara sigene isemna khankhre khamnu kapkhare mawon khanduna khongkhidare macemdo chalu haisi kadainu ningthijaba khambagi wakhan aduna chumbana chakkanuso haingamda khamnu kobi wa khare kanagumba amana matik chana pibini kana amana yengbiroi awabana hengani ngasai sure amata tarai sure anita mangai sure amata chadre sudre chara hengani lairabagi awaba matik chana loge hairura suhalloi napok ngaidagi surakta napangana di chawa waba makai sururo nabuk nadi chawbagi thokjarakpa aduna lamjama buk thandaro nongyai karam tawgani kege moirang leipakta tangkhrabani nahakti khuman nangina saktuna silanguni kanada kamdau sigene ibungo nongyai matau asibu isem yengba ngamdare khalli wadi ngangdari nuramilu anido pina pumthum thumai nongyai maithong yengamde sumna leire khamnudo khamba mana yengamdre isem adubu yengduna ima sakpi isem hal kari jingnarubage kege macha lakhani moirang laira kayani aida nate warunu haina macem themjalli mopai wadu tabada thoina wakhare khamnu leiba ngamkhide kege moirang lepakta panthau mana palamba akabada sagontong akumbada dolaitong mapa ama leiridi sum tauroidabaniko ipa adugi macani khamba laibak thidako sumna kaya khallaga mama ithangda macemna icemgi bungo chatlo nongyai ngasi yengoko hairai khambado haraujare nungaijai hoine ise haiba sai macedi tumina yengi pakhang liren litompok lisei matup amabu khuman mana paikhatle sagairaba ngabong ama pakhang namda inkhatle amotpa khudai ama set khamba macem khurame lamja macha thorakle hojangla wangma landuna chengai pandon yaukhre khamba chaba hegle pure lisei khadang suduna moirang kanai mayumda silangu se khalai chatkadama maikai di khuman mana yenglai maikai sida silai ina khunbana maduni haiba pumba khangde lamja adudi imthong ani sunadi lanjadaba mahakni kege moirang khulakta koina chatke yenglakle machan sangon thalamba yumbang kaiba nungaiba jange mata yengduna khalle nongyai mabukta khoyum mana pubagum thungpham mafam khangdana mamai kobru panglapna lamja khamba chalakle lamdam khara chatlaga hojang ama thengnare kuman mana yengbada nungai yaifa oina ui masan sangon thana lei sangon changsang thungna ui ina khunba haibabu sinidana leiredana khaluduna khambado changjara yumduda nongyai koina yenglai haina leina horiba yum asina ningthiba phajana chawriba sal asina yamiba khun khraboido nupa se khanna yengna changlai sumang maton yaure brinda makhong maktada khambra chawthro lepure khoyum magi nongdamna changure do khambado silangani haiduna chingkhuna hatel heiba yangbana ha panjumba jubarajgi mayumda chingkhubana phamenda tiki omchakna duna tongjai thabung sabane sanayom bahjakphu khudong sep phanarami tongjai mari tongjai aduga loinana tangja leida luktuna mangsok ukhong tenduda phaminura nga duna majaibe mathobina lerang thambal oiduna pithrai samuk mangda tha molang yaida chalami angangba tendu lepham taw amuba chinglai sana thek angoba
tamya mana ye kabo yetum apikak yetum mana aduda kabrang langja yesile langkhal tare tarana charai phanek lolami manai senu kowina kabrang langja khairami nura mapu manai do ani do tung onthoi Yuvraj gi sumangda khambak hak leplagi ningthi jarba pumbase yengi sum mathang mayam asi ubada chawkhraboi do nupa se maran maksu leikhraboy nura ani sina maithong tadi udriko tungyan taba sidi phajakhreda samsidi ningthi jaida sangkhreda ama sina kharadi ani si henaroi nura ani ubada khalli nongyai yenglai hidak maikhu kamthokpa maithong thangalakpada Kailas ki chingyai siba mana lepagum nongyai mana leklamba singkhuba na urure khangpre khangi singkhuba pungangai ikarino pije chakcha asidi angau bara karino mitana ta sinadi madumakti oiramoi loibi singda tongjaba hawa kanagumbara hauni haisi kadaino natte haisi masibu naong mata asiga chingu kanagumbara achambadi oiraroi chanbirage lakpara sumna tara thokna hek khalle khamba ubada ngahak mikuk khallaga ipa nangbu kanano kari lamdai lakpage kari dauna lakpage sumna wahang suptakna hangbirei khambada nongyai macha lamjana ina khunba ibungo aihak moirang machani silangjage lakpani hai khambagi paukhum aduda Jubaraja ngakhare panthau ina khunbabu ngasi numit asida sanbu selu senjage lepak tawjage waibu tairu taijage adugi maman thokpado pinabiyu aihakpu lamja amuksu hairei Jubaraj gi sangai di marak thok mapana hangbada dudak thoibi senu aduma lei ihan hanba khumbagi khumdorakpa mawa hai panthau ina khunbabu haikhibadu tabada nokningkhibana loikhare yangning lei sak ado khoirum momon noktuna nuja saji mitagi nungsirabi mitnya mapadagi koirure misi romda lakpana saina nakhan oiduna thingkhibada yadare adum phawdokkhiduna mitna hadi marido khambainakta thungkhare korou nongdon khetna wangbana paleng pamel matonda irom lomba utonda satchara bileirangna chingen mapung pharaga phugaina chatlaba matam tanja dumaktada khanghauduna tektuna tarakpagum leirangna malem lekang thaktuda panthau mangol langduda thoibi leire takhare luda changba lilhagum mahi mayai chamkhare leithoksi sungamdare leisinsi suyadare utingumna tuminna tingdam khamba yengduna leire majai bema huini maini haikidre manai senu kobisu haima kaino sidi hairamaga yengduna tumin adum leithokle lamja khamba mahaksu makhongdagi makok phawba matu chungi khalai phajakhreda nujase nungsikhreda karino I haiba wakhal adu loina iman manare kari amata ngangnade sum yengchaluraga sum maphajar silak phajabata natana nungsinafam oiraba kuman kuchu kumene sabandunaga phajaba mitta yengi mitta pisumda yengi adu mangai chimbanya tangak samko yenguba mafamda ihong hongba yadana nongsa charamnabagum thangjing chingsang mapanbu kegele loktak iyaida loibi mana phuklaga hunthabagum ngamdagum huntabasu ngamdagum khambai sawong ubada kijarakle chingkhuba khende sairen natraga khurai lengi lairen lomdagi loibu thoina akanba kanagumba gulleiba amadum oirabra kegre moirang laipakpu maram loisan thagedi lakli bara karino oifam thokte laidi laimakti nungthinsida lakpadi moirang macha oiradi karam khangoi aibudi asikhale chingkhuba sana pukning singnare kuman mabu yenglaga kamna ipana hakpo moirang lamdam kadaidagi leibagene hayuba hangi khamba aduda ipa manba ibungo mairam panglap uriba turen anigi maraksida lamdam asida leibani khurumjare ikhambana adudi kaino naknare angang maksu natare aibu nangna karamna khangde sung kuibadi ipa ina khunbawo chumi takpiribado
ꯅꯅꯥꯏ ꯑꯩꯗꯤ ꯂꯝꯖꯥꯅꯤ ꯏꯄꯥ ꯏꯃꯥ ꯈꯪꯍꯧꯗ꯭ꯔꯦ ꯏꯃꯥ ꯃꯁꯛ ꯈꯪꯍꯧꯗ꯭ꯔꯦ ꯂꯩꯀꯥꯏ ꯃꯤꯅ ꯌꯣꯛꯄꯅꯤ ꯃꯣꯏꯔꯥꯡ ꯈꯨꯟꯗꯣꯟ ꯑꯃꯗ ꯅꯅꯥꯏ ꯑꯩꯗꯤ ꯂꯩꯔꯨꯔꯦ ꯑꯗꯨꯗꯒꯤ ꯑꯃꯨꯛꯀ ꯏꯃꯨꯡꯗꯨꯒꯤ ꯃꯆꯥꯒ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕꯗꯒꯤ ꯅꯅꯥꯏ ꯂꯝꯖꯥ ꯊꯣꯔꯛꯏ ꯆꯪꯐꯝ ꯂꯩꯖꯗ꯭ꯔꯗꯨꯅ ꯂꯣꯛꯇꯥꯛ ꯂꯣꯝꯗ ꯀꯨꯝꯊꯖꯩ ꯍꯩꯀꯛ ꯊꯔꯣ ꯆꯃꯨꯅ ꯇꯔꯥ ꯅꯣꯡꯈꯟꯅꯔꯛꯏ ꯂꯣꯛꯇꯥꯛ ꯍꯩꯀꯛ ꯌꯦꯜꯂꯤꯅ ꯁꯦꯜꯂꯧ ꯃꯊꯦꯜ ꯂꯥꯡꯂꯛꯏ ꯀꯨꯝꯖꯥ ꯀꯌꯥ ꯂꯦꯜꯂꯨꯔꯦ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯃꯈꯩꯗ ꯃꯣꯏꯔꯥꯡ ꯈꯨꯜꯂꯛ ꯌꯧꯔꯛꯏ ꯑꯁꯤꯅ ꯈꯪꯖꯗꯕꯅꯤ ꯀꯨꯝꯃꯤ ꯂꯝꯖꯥ ꯈꯝꯕꯅ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯅꯨꯡꯁꯤꯈꯔꯦ ꯆꯤꯡꯈꯨꯕ ꯆꯥꯅꯅ ꯊꯋꯥꯏ ꯁꯣꯛꯂꯦ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯑꯁꯤꯒꯨꯝꯕꯁꯤꯕꯨ ꯌꯣꯛꯀꯦ ꯊꯤꯗꯅ ꯇꯣꯜꯂꯤ ꯇꯣꯜꯂꯤ ꯆꯤꯡꯈꯨꯕ ꯁꯨꯝꯅ ꯃꯗꯣꯝ ꯈꯜꯂꯛꯂꯤ ꯂꯥꯏꯔꯕꯁꯤ ꯌꯣꯛꯂꯒꯦ ꯈꯜꯂꯦ ꯁꯅꯥ ꯄꯨꯛꯅꯤꯡꯗ ꯃꯈꯥ ꯇꯥꯅ ꯍꯪꯂꯛꯏ ꯅꯪꯗꯤ ꯀꯌꯨꯝ ꯃꯆꯥꯅꯣ ꯄꯂꯦꯝ ꯄꯟꯊꯧ ꯀꯣꯠꯂꯣꯏꯗꯤ ꯀꯔꯤ ꯀꯧꯏ ꯈꯪꯕꯔꯥ ꯄꯥꯈꯪ ꯅꯪꯒꯤ ꯅꯃꯤꯡꯅ ꯀꯔꯤ ꯀꯧꯏ ꯏꯕꯨꯡꯉꯣ ꯅꯆꯤꯟ ꯅꯅꯥꯎ ꯀꯌꯥ ꯁꯨꯏ ꯍꯥꯏꯌꯨ ꯍꯥꯏꯌꯨ ꯃꯇꯥꯁꯤ ꯄꯟꯊꯧ ꯃꯥꯟꯕ ꯏꯕꯨꯡꯉꯣ ꯄꯂꯦꯝ ꯄꯟꯊꯧ ꯀꯣꯠꯂꯣꯏꯗꯤ ꯈꯪꯖꯗꯔꯦ ꯅꯅꯥꯏ ꯑꯩ ꯏꯆꯤꯟ ꯏꯅꯥꯎ ꯂꯩꯖꯗꯦ ꯅꯅꯥꯏ ꯏꯗꯣꯝ ꯄꯣꯛꯄꯅꯤ ꯅꯅꯥꯏ ꯑꯩꯗꯤ ꯈꯨꯃꯟꯅꯤ ꯏꯃꯤꯡꯗꯤ ꯈꯝꯕ ꯀꯧꯖꯩ ꯍꯥꯏꯅ ꯈꯝꯕ ꯈꯨꯝꯖꯔꯦ ꯑꯩꯅ ꯆꯤꯡꯅꯔꯨꯕꯗꯤ ꯆꯨꯝꯗꯦꯗꯅ ꯈꯜꯂꯒ ꯅꯨꯔꯥ ꯃꯖꯥ ꯏꯕꯦꯝꯃ ꯊꯣꯏꯕꯤ ꯁꯦꯅꯨ ꯑꯅꯤꯕꯨ ꯆꯤꯡꯈꯨꯕꯅ ꯌꯦꯡꯂꯛꯏ ꯍꯥꯏ ꯀꯔꯤꯅꯣ ꯅꯍꯣꯏ ꯑꯅꯤꯕꯨ ꯌꯨꯝꯗ ꯂꯥꯛꯂ ꯀꯧꯕꯗꯤ ꯑꯗꯨ ꯑꯗꯥ ꯊꯤꯕꯔꯥ ꯐꯤꯗꯥ ꯊꯥꯕ ꯍꯧꯅꯩꯅ ꯈꯪꯗꯦꯗꯀꯣ ꯏꯆꯥꯁꯥ ꯃꯣꯏꯔꯥꯡ ꯃꯆꯥ ꯑꯅꯤꯅ ꯀꯌꯥ ꯀꯨꯏꯔꯦ ꯃꯣꯏꯔꯥꯡ ꯃꯆꯥ ꯑꯁꯤꯅ ꯀꯌꯥ ꯀꯨꯏꯔꯦ ꯂꯦꯞꯂꯤꯕ ꯄꯟꯊꯧ ꯌꯥꯊꯪ ꯇꯥꯕꯗ ꯒ꯭ꯌꯥꯟ ꯍꯥꯏꯐꯦꯠ ꯇꯥꯖꯔꯛꯂꯦ ꯃꯅꯥꯏ ꯁꯦꯅꯨ ꯌꯦꯡꯗꯨꯅ ꯅꯨꯔꯥ ꯈꯣꯏꯔꯣꯏ ꯃꯇꯥꯔꯣꯏ ꯇꯌꯨꯝ ꯁꯦꯅꯨ ꯍꯧꯒꯠꯂꯨ ꯏꯇꯥ ꯐꯤꯗꯥ ꯂꯧꯊꯣꯛꯎ ꯀꯣꯛꯁꯤ ꯉꯥꯎꯕꯅ ꯑꯩꯗꯤ ꯍꯧꯒꯠꯄ ꯉꯝꯗꯔꯦꯗꯣ ꯁꯦꯅꯨ ꯇꯟꯅ ꯆꯪꯗꯨꯅ ꯐꯤꯗꯥ ꯑꯃ ꯂꯧꯊꯣꯛꯎꯏ ꯅꯨꯔꯥ ꯑꯅꯤ ꯅꯥꯛ ꯑꯣꯏꯅ ꯐꯤꯗꯥ ꯑꯗꯨ ꯊꯥꯈꯔꯦ ꯃꯥꯡꯁꯣꯛ ꯊꯪꯕ ꯑꯗꯣꯝꯗ ꯐꯝꯃꯨ ꯐꯝꯃꯨ ꯏꯕꯨꯡꯉꯣ ꯍꯥꯏꯕꯤꯔꯛꯏ ꯆꯤꯡꯈꯨꯕ ꯆꯪꯁꯤꯜꯂꯛꯏ ꯈꯝꯕꯗꯣ ꯃꯀꯣꯛ ꯀꯠꯂꯤ ꯐꯤꯗꯥꯗꯨ ꯆꯤꯡꯊꯣꯛꯏ ꯈꯖꯤꯛꯇꯪꯗꯪ ꯆꯪꯁꯤꯟꯗꯨꯅ ꯐꯤꯗꯥꯗ ꯃꯄꯨꯡ ꯐꯥꯅ ꯍꯦꯛ ꯐꯝꯖꯗꯦ ꯃꯆꯤ ꯈꯔ ꯑꯣꯏꯔꯞꯅ ꯈꯝꯕ ꯏꯔꯦꯟ ꯐꯝꯃꯨꯔꯦ ꯐꯤꯗꯥ ꯂꯥꯏꯕꯛ ꯀꯠꯄꯁꯤ ꯆꯥꯔꯤ ꯃꯐꯝ ꯑꯁꯤꯗꯗꯤ ꯖꯨꯕꯔꯥꯖꯒꯤ ꯁꯪꯒꯥꯏꯅꯤ ꯑꯇꯩ ꯑꯃ ꯑꯣꯏꯔꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯇꯝ ꯈꯣꯡꯊꯥꯡ ꯏꯟꯗꯨꯅ ꯇꯧꯗꯕꯁꯨ ꯃꯆꯠꯅꯩ ꯅꯨꯡꯁꯤꯈꯔꯦ ꯅꯨꯃꯤꯠꯇꯣ ꯈꯣꯌꯨꯝ ꯃꯥꯅ ꯁꯤꯟꯕꯅ ꯇꯧꯔꯤ ꯃꯈꯩ ꯆꯥꯔꯨꯔꯦ ꯈꯨꯃꯟ ꯃꯇꯧ ꯎꯕꯗ ꯆꯤꯡꯈꯨꯕꯅ ꯈꯜꯂꯛꯏ ꯍꯥꯏ ꯂꯝꯖꯥ ꯑꯁꯤꯗꯤ ꯀꯔꯤ ꯃꯅꯤꯡ ꯊꯤꯖꯅꯣ ꯃꯥꯒꯤ ꯊꯧꯒꯜꯂꯣꯟꯁꯤꯗꯤ ꯑꯩꯈꯣꯏꯃꯛꯅ ꯈꯪꯉꯝꯗꯦ ꯄꯟꯊꯧ ꯄꯥꯅ ꯂꯥꯡꯒꯣꯟꯗꯦ ꯄꯂꯦꯝ ꯃꯥꯅ ꯅꯥꯎꯌꯣꯛꯇꯦ ꯈꯪꯉꯣꯏꯗꯔ ꯈꯟꯕꯅꯤ ꯀꯅꯥꯅ ꯇꯝꯕꯤꯔꯤꯕꯅꯣ ꯉꯛꯏ ꯈꯝꯕ ꯎꯕꯗ ꯈꯝꯕ ꯃꯥꯅ ꯐꯝꯕꯁꯤ ꯅꯨꯔꯥ ꯃꯖꯥ ꯏꯕꯦꯝꯃ ꯊꯣꯏꯕꯤ ꯌꯦꯡꯕ ꯉꯝꯗꯔꯦ ꯅꯣꯡꯌꯥꯏ ꯃꯇꯧ ꯎꯕꯗ ꯑꯃꯨꯟꯕ ꯃꯔꯣꯡ ꯀꯦꯟꯕꯒꯨꯝꯃꯦ ꯄꯟꯊꯧ ꯃꯥꯡꯒꯣꯟ ꯈꯦꯟꯖꯣꯡꯂꯥꯡ ꯎꯈꯣꯡ ꯇꯦꯟꯗ ꯉꯥꯗꯨꯅ ꯆꯦꯗ ꯌꯦꯛꯄ ꯃꯨꯔꯇꯤꯒꯨꯝ ꯂꯩꯔꯥꯡ ꯇꯨꯃꯤꯟ ꯂꯩꯔꯛꯏ ꯊꯃꯣꯏ ꯂꯩꯀꯣꯜ ꯅꯨꯡꯗꯨꯒꯩ ꯂꯩꯔꯥꯡ ꯇꯟꯅ ꯍꯦꯛꯂꯛꯂꯦ ꯂꯩꯔꯥꯡ ꯄꯔꯦꯡ ꯂꯦꯡꯈꯔꯦ ꯅꯨꯔꯥ ꯁꯅꯥ ꯈꯨꯠꯇꯨꯅ ꯄꯔꯦꯡ ꯂꯩꯔꯥꯡ ꯄꯥꯏꯔꯛꯂꯦ ꯂꯝꯖꯥꯏ ꯉꯛ ꯑꯗꯨꯗ ꯂꯩꯔꯥꯡ ꯑꯗꯨ ꯍꯨꯛꯎꯔꯦ ꯅꯨꯔꯥ ꯋꯥꯈꯜ ꯆꯥꯎꯕꯤꯅꯤ ꯋꯥꯈꯜ ꯃꯆꯦꯠ ꯑꯃꯠꯇ ꯇꯧꯖꯍꯧꯕ ꯅꯪꯍꯧꯗꯦ ꯋꯥꯈꯜ ꯄꯨꯝꯕ ꯃꯥꯡꯈꯔꯦ ꯊꯣꯏꯕꯤ ꯃꯗꯧ ꯉꯥꯏꯍꯧꯔꯦ ꯋꯥꯈꯜ ꯆꯥꯎꯏ ꯍꯥꯏꯕꯤꯗꯣ ꯌꯥꯏ ꯆꯥꯔꯕ ꯉꯥꯒꯨꯝꯅ ꯄꯟꯊꯧ ꯃꯥꯡꯒꯣꯟ ꯏꯄꯥꯛꯇ ꯅꯨꯔꯥ ꯃꯥꯗꯤ ꯇꯥꯔꯛꯏ ꯅꯨꯔꯥ ꯄꯣꯛꯄ ꯃꯄꯥꯅ ꯏꯕꯨꯡꯉꯣ ꯇꯥꯔꯤꯕꯔꯥ ꯃꯣꯏꯔꯥꯡ ꯂꯝꯖꯥ ꯅꯍꯥꯛꯄꯨ ꯀꯦꯒꯦ ꯆꯥꯎꯕ ꯂꯩꯕꯥꯛꯇ ꯆꯤꯡꯈꯨꯕ ꯍꯥꯏꯕ ꯑꯗꯣ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧ ꯃꯅꯥꯎꯅꯤ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯃꯄꯨꯅꯤ ꯖꯨꯕꯔꯥꯖꯅꯤ ꯃꯥꯗꯣ ꯃꯥꯒꯤ ꯃꯃꯤꯡ ꯇꯥꯕꯔꯥ ꯍꯣꯏ ꯅꯅꯥꯏ ꯑꯩꯍꯥꯛ ꯇꯥꯖꯩ ꯒꯨꯟ ꯂꯩ ꯍꯥꯏ ꯏꯕꯨꯡꯉꯣ ꯏꯄꯥ ꯃꯥꯟꯕ ꯏꯕꯨꯡꯉꯣ ꯑꯗꯨꯒ ꯑꯃꯒ ꯇꯥꯕꯔꯥ ꯃꯥꯒꯤ ꯃꯆꯥ ꯅꯨꯄꯤꯅꯦ ꯊꯣꯏꯕꯤ ꯍꯥꯏꯕꯤ ꯑꯃꯒ ꯃꯁꯛ ꯌꯥꯝꯅ ꯊꯤꯈ꯭ꯔꯕꯤ ꯂꯩ ꯍꯥꯏ ꯑꯁꯤꯁꯨ ꯃꯗꯨ ꯃꯥꯁꯨ ꯇꯥꯔꯤꯅꯤ ꯅꯅꯥꯏ ꯑꯩꯍꯥꯛ ꯇꯥꯖꯩ ꯑꯗꯨꯕꯨ ꯃꯁꯤꯗ ꯈꯤꯠ ꯈꯦꯠꯅꯩ ꯃꯖꯥ ꯏꯕꯦꯝꯃ ꯊꯣꯏꯕꯤꯗꯤ ꯅꯅꯥꯏ ꯑꯩꯅ ꯇꯥꯕꯗꯤ ꯃꯣꯏꯔꯥꯡ ꯂꯩꯄꯥꯛ ꯑꯁꯤꯗ ꯌꯥꯝꯅ ꯐꯖꯩ ꯁꯨꯝꯅ ꯇꯥꯏ ꯈꯝꯕ ꯃꯁꯤ ꯍꯥꯏꯔꯒ ꯍꯟꯅ ꯌꯦꯡꯉꯤ ꯊꯣꯏꯕꯤꯕꯨ ꯃꯍꯣꯏ ꯑꯁꯤꯕꯨ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯅ ꯊꯨꯛꯂꯦ ꯈꯝꯕꯗꯣ ꯂꯥꯡꯒꯣꯏ ꯇꯥꯕ ꯃꯤꯇꯥꯅ ꯌꯦꯡꯊꯣꯛꯎꯕ ꯑꯗꯨꯗ ꯁꯥꯗꯥꯟꯕꯒꯤ ꯇꯦꯟꯗꯣꯡꯒꯤ ꯃꯆꯤꯟ ꯄꯥꯕ ꯇꯦꯟꯗꯤ ꯑꯣꯏ ꯀꯣꯔꯧ ꯊꯛꯇ ꯄꯥꯏꯖꯕ ꯆꯦꯛꯂꯥ ꯑꯣꯏꯔꯦ ꯊꯣꯏꯕꯤꯗꯣ ꯇꯦꯟ ꯑꯗꯨꯅ ꯄꯥꯟꯗꯨꯅ ꯆꯦꯛꯂꯥ ꯂꯥꯌꯨꯝ ꯀꯥꯏꯔꯛꯂꯦ ꯍꯛꯆꯥꯡ ꯇꯅꯤꯛꯏ ꯂꯩꯕ ꯉꯝꯗꯦ ꯊꯥꯗꯣꯏꯗꯣ ꯈꯝꯕ ꯃꯔꯨ ꯂꯨꯞꯊꯈꯤ ꯈꯨꯗꯛ ꯑꯗꯨꯃꯛꯇꯗ ꯖꯨꯕꯔꯥꯖꯅ ꯈꯝꯕꯗ ꯂꯝꯖꯥ ꯌꯦꯡꯉꯨ ꯇꯥꯕ꯭ꯔꯥ ꯑꯩꯅꯅꯤ ꯍꯥꯏ ꯏꯕꯨꯡꯉꯣ ꯅꯅꯥꯛꯇꯒꯤ ꯅꯨꯄꯤꯗꯣ ꯁꯛꯊꯤꯕꯤ ꯍꯥꯏꯔꯤꯕꯁꯤ ꯊꯣꯏꯕꯤ ꯍꯥꯏꯕꯤꯗꯨꯅꯤ ꯍꯥꯏꯔꯦ ꯃꯁꯤ ꯇꯥꯕꯗ ꯂꯝꯖꯥ ꯈꯝꯕ ꯀꯧꯕꯗꯣ ꯃꯥꯒꯤ ꯃꯤꯠꯂꯨ ꯑꯅꯤꯗ ꯄꯤꯅ ꯄꯨꯝꯊꯨꯝ ꯊꯨꯝꯈꯔꯦ ꯇꯥꯡꯖꯜꯂꯩꯗ ꯂꯨꯞꯈꯔꯦ
ꯈꯝꯕ ꯃꯁꯥ ꯅꯤꯛꯈꯔꯦ ꯍꯥꯏ ꯂꯝꯖꯥ ꯃꯥꯡꯉꯦꯗꯣ ꯏꯃꯥ ꯁꯛꯄꯤ ꯏꯆꯦꯒꯤ ꯂꯝꯖꯥ ꯁꯦꯕꯥ ꯉꯝꯕꯔꯥ ꯌꯦꯡꯖꯒꯦꯗꯤ ꯂꯥꯛꯄꯅꯤ ꯂꯝꯖꯥ ꯏꯆꯤꯟ ꯏꯄ꯭ꯋꯥꯒꯤ ꯀꯥꯏꯅꯔꯦꯗꯤ ꯇꯝꯈ꯭ꯔꯕꯣꯏ ꯑꯩꯗꯤ ꯉꯁꯥꯏ ꯃꯈꯩꯗꯤ ꯗꯣꯁ ꯃꯄꯨꯡ ꯐꯥꯍꯟꯒꯦ ꯃꯄꯨ ꯃꯥꯅ ꯇꯥꯛꯇꯕ ꯃꯇꯤꯛ ꯆꯥꯔꯦ ꯍꯥꯏꯗꯨꯅ ꯇꯥꯛꯊꯣꯛꯄꯤꯔꯦ ꯍꯧꯖꯤꯛꯇꯤ ꯂꯝꯖꯥ ꯈꯝꯕ ꯃꯥꯡꯉꯦꯗꯣ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯈꯝꯕꯗꯣ ꯃꯅꯪꯒꯟꯗ ꯏꯂꯝꯕ ꯆꯔꯩ ꯉꯕꯣꯡ ꯁꯦꯒꯥꯏꯕ ꯈꯝꯕ ꯉꯛꯇ ꯌꯦꯛꯈꯠꯂꯦ ꯅꯣꯡꯄꯣꯛ ꯀꯣꯡꯌꯥꯡ ꯋꯥꯆꯩꯁꯨ ꯃꯤꯔꯦꯟ ꯍꯨꯛꯇꯕ ꯆꯩꯁꯨ ꯃꯥꯂꯦꯝ ꯊꯛꯇ ꯇꯥꯕꯒꯨꯝ ꯆꯩꯁꯨ ꯂꯩꯗ ꯐꯩꯗꯨꯅ ꯂꯝꯖꯥ ꯈꯪꯖꯗꯕꯗꯣ ꯃꯄꯨ ꯁꯅꯥꯆꯣꯔꯣꯟꯗ ꯇꯨꯔꯦ ꯍꯤꯡꯅ ꯀꯞꯇꯨꯅ ꯉꯥꯛꯄꯤꯌꯨꯀꯣ ꯂꯝꯖꯥꯕꯨ ꯇꯥꯛꯊꯣꯛꯄꯤꯔꯦ ꯍꯧꯖꯤꯛꯇꯤ ꯂꯝꯖꯥ ꯈꯝꯕ ꯃꯥꯡꯉꯦꯗꯣ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯈꯝꯕꯗꯣ ꯃꯅꯪꯒꯟꯗ 이ꯂꯝꯕ ꯆꯔꯩ ꯉꯕꯣꯡ ꯁꯦꯒꯥꯏꯕ ꯈꯝꯕ ꯉꯛꯇ ꯌꯦꯜꯂꯛꯂꯦ ꯅꯣꯡꯄꯣꯛ ꯀꯣꯡꯌꯥꯡ ꯆꯩꯁꯨ ꯃꯤꯔꯦꯟ ꯍꯨꯛꯇꯕ ꯆꯩꯁꯨ ꯃꯥꯂꯦꯝ ꯊꯛꯇ ꯇꯥꯕꯒꯨꯝ ꯆꯩꯁꯨ ꯂꯩꯗ ꯐꯩꯗꯨꯅ ꯂꯝꯖꯥ ꯈꯪꯖꯗꯕꯅ ꯃꯄꯨ ꯁꯅꯥꯆꯣꯔꯣꯟꯗ ꯇꯨꯔꯦ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯇꯨꯅ ꯉꯥꯛꯄꯤꯌꯨꯀꯣ ꯂꯝꯖꯥꯕꯨ ꯅꯅꯥꯏ ꯈꯪꯉꯨꯗꯕꯅ ꯌꯣꯟꯈꯔꯦꯗꯣ ꯍꯥꯏꯗꯨꯅ ꯈꯝꯕ ꯃꯇꯧ ꯎꯕꯗ ꯋꯥꯔꯦ ꯆꯤꯡꯈꯨ ꯅꯍꯥꯗꯣ ꯀꯤꯈ꯭ꯔꯕꯣꯏꯗꯣ ꯃꯍꯥꯛꯇꯣ ꯈꯪꯕꯤꯔꯛꯂꯦ ꯃꯄꯨꯅ ꯀꯔꯤꯒꯤꯅꯣ ꯂꯝꯖꯥꯑꯣ ꯀꯩꯗꯧꯗꯅ ꯀꯞꯂꯨꯔꯤ ꯈꯪꯗꯕꯕꯨ ꯀꯔꯤ ꯗꯣꯁ ꯂꯩꯗꯅ ꯍꯥꯏꯅ ꯁꯅꯥ ꯃꯈꯨꯠꯃꯛꯅ ꯆꯤꯡꯈꯠꯄꯤꯔꯦ ꯈꯝꯕꯕꯨ ꯐꯝꯃꯨ ꯀꯔꯤ ꯇꯧꯕꯒꯦ ꯍꯥꯏꯅ ꯈꯝꯕ ꯐꯝꯍꯜꯂꯦ ꯆꯤꯡꯈꯨꯕꯅ ꯃꯆꯥꯗ ꯅꯨꯔꯥ ꯅꯈꯣꯏ ꯑꯅꯤꯕꯨ ꯏꯄꯥ ꯏꯕꯦꯝꯃ ꯇꯥꯕꯔꯥ ꯆꯔꯩ ꯐꯩꯖꯣꯝ ꯑꯃꯅꯦ ꯏꯟꯅꯅꯕ ꯆꯔꯩꯅꯦ ꯀꯣꯌꯦꯠ ꯅꯤꯡꯊꯤꯕ ꯑꯃꯅꯦ ꯂꯧꯊꯣꯛꯔꯛꯎꯅꯦ ꯏꯄꯥꯗ ꯀꯠꯁꯤ ꯂꯝꯖꯥ ꯑꯁꯤꯗ ꯇꯥꯛꯄꯤꯔꯛꯂꯦ ꯆꯤꯡꯈꯨꯕ ꯁꯨꯟꯗ ꯇꯥꯎꯕ ꯀꯥꯡ ꯑꯗꯨꯅ ꯍꯨꯞꯅꯧ ꯃꯇꯣꯜ ꯑꯃꯗ ꯀꯥꯡꯉꯒꯤ ꯀꯥꯏꯗꯣꯡ ꯑꯣꯏꯕꯒꯨꯝ ꯃꯄꯥꯏ ꯋꯥꯗꯨ ꯇꯥꯕꯗ ꯊꯣꯏꯕꯤ ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯔꯦ ꯏꯄꯥ ꯏꯕꯨꯡꯉꯣ ꯂꯝꯖꯥꯗ ꯀꯠꯀꯗꯕ ꯆꯔꯩꯁꯤ ꯅꯅꯥꯏ ꯂꯅꯥꯏ ꯆꯔꯩꯅ ꯇꯧꯖꯔꯒꯦ ꯄꯟꯊꯧꯕꯨ ꯍꯪꯒꯠꯂꯛꯂꯦ ꯃꯄꯥꯗ ꯀꯠꯂꯨ ꯍꯥꯏꯅ ꯌꯥꯕꯤꯔꯦ ꯊꯥꯗꯣꯏ ꯂꯦꯡꯁꯤꯟꯈꯤꯗꯨꯅ ꯆꯔꯩ ꯑꯃ ꯄꯨꯊꯣꯛꯂꯦ ꯆꯪꯕꯤ ꯍꯧꯒ꯭ꯔꯥ ꯇꯥꯡꯗꯟꯕꯤ ꯂꯥꯇꯣꯜ ꯑꯃ ꯊꯠꯂꯨꯔꯦ ꯇꯥꯡꯒ ꯆꯥꯎꯅ ꯌꯥꯠꯇꯨꯅ ꯆꯔꯩ ꯑꯗꯨ ꯍꯥꯞꯆꯔꯦ ꯅꯨꯔꯥ ꯃꯕꯨꯛ ꯅꯤꯡꯗꯨꯗ ꯄꯥꯈꯪ ꯅꯪꯒꯤ ꯅꯀꯥꯗ ꯅꯨꯔꯥ ꯑꯣꯏꯕꯤ ꯊꯨꯡꯖꯒꯦ ꯍꯥꯏꯅ ꯅꯤꯔꯦ ꯈꯝꯕꯗ ꯂꯥꯡꯕꯟ ꯃꯥꯒꯤ ꯄ꯭ꯔꯤꯊꯤꯊꯛ ꯅꯥꯄꯨꯡ ꯐꯥꯕ ꯔꯤꯇꯨꯗ ꯃꯨꯁꯨꯛ ꯃꯨꯕ ꯅꯣꯡꯗꯨꯅ ꯂꯩꯕꯥꯛ ꯁꯣꯛꯅ ꯆꯥꯏꯕꯒꯨꯝ ꯃꯨꯅ ꯆꯨꯝꯕꯤ ꯁꯝꯂꯥꯡꯒ ꯉꯛꯁꯝ ꯇꯣꯡꯗꯝ ꯆꯦꯞꯇꯨꯅ ꯈꯝꯕ ꯃꯥꯕꯨ ꯈꯣꯏꯔꯝꯃꯦ ꯊꯥꯗꯣꯏ ꯃꯥꯅ ꯅꯨꯃꯤꯠꯇꯣ ꯆꯔꯩ ꯑꯗꯨ ꯀꯠꯆꯔꯦ ꯈꯨꯃꯟ ꯃꯥꯅ ꯆꯣꯡꯊꯔꯦ ꯐꯤꯗꯥꯗꯒꯤ ꯂꯩꯄꯥꯛꯇ ꯊꯥꯗꯣꯏ ꯃꯥꯕꯨ ꯑꯣꯛꯆꯔꯦ ꯊꯧꯖꯥꯟꯕꯤꯌꯨ ꯂꯝꯖꯥꯕꯨ ꯑꯌꯣꯜ ꯑꯔꯥꯟ ꯈꯤꯕꯤꯛꯇꯤ ꯀꯣꯛꯄꯤꯌꯨꯅꯦ ꯍꯥꯏꯗꯨꯅ ꯆꯔꯩ ꯑꯗꯨ ꯂꯧꯗꯨꯅ ꯖꯨꯕꯔꯥꯖꯒꯤ ꯆꯣꯔꯣꯟꯗ ꯈꯝꯕ ꯑꯃꯨꯛ ꯀꯠꯂꯨꯔꯦ ꯆꯤꯡꯈꯨꯕꯅ ꯀꯔꯤꯅꯣ ꯏꯆꯥ ꯅ ꯄꯤꯕ ꯆꯔꯩꯁꯤ ꯂꯝꯖꯥꯅ ꯅꯤꯡꯊꯨꯡꯗꯔꯥ ꯀꯩꯗꯧꯗꯅꯕꯨ ꯍꯟꯕꯒꯦ ꯍꯪꯕꯤꯔꯛꯏ ꯈꯝꯕꯗ ꯃꯄꯨꯏ ꯐꯤꯃꯟ ꯑꯣꯏꯅꯗꯤ ꯐꯪꯖꯅꯤꯡꯉꯨꯕꯗꯒꯤ ꯀꯠꯆꯕꯅꯤ ꯆꯣꯔꯣꯟꯗ ꯈꯨꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯂꯧꯖꯔꯣꯀꯣ ꯍꯥꯏꯗꯨꯅ ꯁꯣꯛꯄꯤ ꯁꯅꯥ ꯈꯨꯠꯇꯨꯅ ꯆꯔꯩ ꯑꯗꯨ ꯂꯧꯁꯤꯜꯂꯦ ꯍꯪꯒꯠꯂꯛꯂꯦ ꯈꯝꯕꯅ ꯅꯅꯥꯏ ꯑꯩꯕꯨ ꯆꯣꯔꯣꯟꯅ ꯊꯧꯗꯥ ꯑꯃꯇꯪ ꯄꯤꯕꯤꯌꯨ ꯁꯤꯂꯪꯖꯒꯦ ꯅꯤꯡꯉꯛꯄ ꯂꯝꯖꯥ ꯏꯕꯨꯛ ꯑꯁꯤꯕꯨ ꯊꯨꯡꯍꯟꯕꯤꯌꯨ ꯃꯄꯨꯅ ꯁꯅꯥ ꯆꯣꯔꯣꯜ ꯉꯥꯛꯄꯤꯌꯨ ꯂꯝꯖꯥ ꯀꯔꯤ ꯋꯥꯅꯣꯗ ꯅꯪꯅ ꯀꯔꯤ ꯆꯥꯅꯤꯡꯕ ꯃꯗꯨ ꯍꯥꯏꯌꯨ ꯑꯩꯉꯣꯟꯗ ꯀꯔꯤ ꯁꯤꯜꯍꯟꯒꯗꯒꯦ ꯆꯠꯈ꯭ꯔꯒꯅꯨ ꯅꯪꯅꯦꯀꯣ ꯑꯩꯒꯤ ꯁꯤꯗ ꯂꯩꯔꯁꯤ ꯑꯩꯒꯤ ꯄꯨꯀꯩ ꯂꯪꯒꯩꯁꯦ ꯅꯪꯅ ꯂꯣꯏꯅ ꯄꯥꯟꯅꯔꯣ ꯆꯨꯝꯁꯨ ꯁꯣꯠꯁꯨ ꯄꯥꯏꯒꯅꯤ ꯀꯔꯤ ꯁꯤꯜꯍꯟꯒꯗꯒꯦ ꯆꯠꯈ꯭ꯔꯒꯅꯨ ꯂꯝꯖꯥꯀꯣ ꯂꯩꯔꯣ ꯑꯩꯒꯤ ꯁꯤꯗ ꯇꯥꯛꯄꯤꯔꯛꯂꯦ ꯃꯄꯨꯅ ꯋꯥꯁꯤ ꯍꯦꯛ ꯇꯥꯔꯛꯄꯗ ꯃꯆꯥ ꯏꯕꯦꯝꯃ ꯊꯣꯏꯕꯤꯅ ꯅꯨꯡꯉꯥꯏꯈꯔꯅꯤꯗ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯗꯤ ꯃꯣꯏꯔꯥꯡ ꯂꯝꯖꯥ ꯑꯁꯤꯅ ꯌꯥꯔꯛꯎꯃ ꯈꯣꯏꯌꯨꯝꯃꯣ ꯊꯣꯏꯕꯤ ꯂꯥꯏꯕꯨ ꯈꯣꯏꯔꯝꯃꯤ ꯈꯝꯕꯅ ꯁꯅꯥ ꯆꯣꯔꯣꯟ ꯊꯧꯒꯟ ꯅꯅꯥꯏ ꯂꯝꯖꯥꯅ ꯇꯧꯖꯒꯅꯤ ꯃꯄꯨꯑꯣ ꯄꯂꯦꯝ ꯄꯟꯊꯧ ꯂꯩꯔꯝꯕ ꯂꯥꯏꯔ ꯈꯥꯡꯄꯣꯛ ꯁꯪꯗꯨꯁꯨ ꯊꯥꯗꯣꯛꯄꯗꯤ ꯀꯨꯏꯖꯔꯦ ꯌꯥꯕ ꯁꯦꯝꯖꯤꯟꯖꯔꯨꯒꯦ ꯑꯃꯨꯛꯇꯗꯤ ꯌꯦꯡꯖꯔꯨꯈꯤꯒꯦ ꯇꯟꯅ ꯍꯟꯖꯔꯛꯇꯅ ꯊꯧꯒꯟ ꯑꯁꯤ ꯄꯤꯅꯕꯤꯌꯨ ꯉꯁꯤ ꯅꯅꯥꯏ ꯑꯩꯒꯤ ꯁꯤꯟꯊꯥ ꯑꯃ ꯑꯗꯨꯒꯤ ꯈꯔ ꯄꯤꯅꯕ ꯃꯗꯨꯇꯅ ꯅꯅꯥꯏꯗꯤ ꯂꯝꯖꯥ ꯏꯄꯨꯛ ꯄꯦꯟꯖꯒꯦ ꯍꯥꯏꯖꯔꯛꯂꯦ ꯈꯝꯕꯅ ꯃꯄꯨ ꯁꯅꯥ ꯄꯨꯛꯅꯤꯡꯗ ꯆꯨꯝꯃꯤ ꯃꯌꯨꯝ ꯀꯧꯕꯅꯤ ꯆꯠꯂꯨꯁꯅꯨ ꯉꯁꯤꯗꯤ ꯂꯝꯖꯥ ꯀꯣꯟꯅ ꯌꯣꯛꯂꯒꯦ ꯈꯜꯂꯗꯨꯅ ꯃꯄꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯏꯔꯨꯔꯣ ꯆꯔꯩ ꯑꯗꯨ ꯍꯣꯡꯗꯣꯛꯑꯣ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪ ꯆꯥꯔꯒ ꯅꯪ ꯉꯁꯤꯒꯤ ꯁꯤꯟꯊꯥ ꯑꯁꯤ ꯂꯧꯀꯣ ꯅꯍꯥꯛꯅ ꯅꯈꯨꯠꯃꯛꯅ ꯊꯣꯡꯒꯦꯔꯥ ꯇꯔꯥ ꯈꯔ ꯆꯥꯔꯒ ꯀꯣꯔꯧ ꯃꯇꯝ ꯊꯦꯡꯂꯛꯂꯦ ꯇꯥꯛꯄꯤꯔꯛꯏ ꯆꯤꯡꯈꯨꯕ
ꯃꯖꯥ ꯏꯕꯦꯝꯃ ꯊꯣꯏꯕꯤꯅ ꯉꯁꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯌꯥꯕꯤꯗꯨꯅ ꯃꯍꯥꯛꯅ ꯊꯣꯏꯕꯤꯒꯤ ꯈꯨꯠ ꯑꯁꯤꯅ ꯇꯔꯥ ꯊꯣꯡꯖꯔꯗꯨꯅ ꯀꯠꯂꯕꯗꯤ ꯑꯩ ꯑꯁꯦ ꯄꯦꯟꯈ꯭ꯔꯒꯅꯤ ꯀꯔꯝꯅꯣ ꯌꯥꯔꯛꯎꯃ ꯊꯥꯡꯖꯤꯡꯉꯣ ꯁꯨꯝꯅ ꯑꯃꯨꯛ ꯈꯜꯂꯛꯏ ꯈꯨꯃꯟ ꯃꯥꯅ ꯅꯅꯥꯏ ꯑꯩ ꯆꯥꯕ ꯊꯛꯄ ꯀꯣꯟꯖꯒꯦ ꯁꯤꯟꯊꯥ ꯍꯥꯟꯅ ꯂꯧꯖꯒꯦ ꯍꯥꯏꯔꯦ ꯈꯝꯕ ꯌꯥꯗꯔꯦ ꯌꯥꯔꯣꯏꯗꯕ ꯃꯇꯧꯁꯤ ꯎꯔꯗꯅ ꯃꯄꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯏꯔꯨꯔꯣ ꯑꯁꯤ ꯐꯥꯎꯕ ꯌꯥꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏꯀꯣ ꯑꯩꯍꯥꯛꯇꯤ ꯅꯐꯤꯗꯗꯤ ꯍꯣꯡꯗꯣꯛꯎ ꯍꯥꯏꯔꯦ ꯈꯝꯕ ꯏꯔꯨꯔꯦ ꯍꯥꯟꯅ ꯆꯔꯩ ꯑꯃꯟꯕ ꯇꯥꯁꯤꯟꯗꯨꯅ ꯊꯅꯝꯃꯦ ꯇꯝꯄꯥꯛ ꯌꯨꯝꯒꯤ ꯂꯣꯏꯁꯪꯒꯤ ꯏꯃꯨꯡ ꯃꯆꯤ ꯑꯃꯗ ꯑꯍꯟꯕꯗꯨ ꯍꯣꯡꯗꯨꯅ ꯃꯄꯥ ꯃꯆꯥ ꯑꯍꯨꯝꯅ ꯐꯝꯃꯤꯕ ꯃꯥꯡꯒꯣꯟ ꯇꯝꯅ ꯅꯣꯡꯌꯥꯏꯃꯕꯨ ꯆꯪꯂꯛꯏ ꯀꯣꯝꯐꯧ ꯐꯨꯔꯥ ꯅꯨꯡꯗꯒꯤ ꯂꯣꯏꯕꯤ ꯀꯣꯂꯣꯏ ꯎꯗꯌꯥ ꯁꯅꯥ ꯆꯤꯡꯗꯣꯝ ꯄꯣꯛꯇꯒꯤ ꯀꯣꯔꯧ ꯆꯣꯡꯊꯣꯔꯛ ꯀꯨꯝꯕ ꯑꯅꯤꯁꯨꯕ ꯀꯥꯝꯒꯨꯝꯅ ꯈꯨꯃꯟ ꯁꯛꯇꯨ ꯎꯔꯛꯂꯦ ꯑꯍꯨꯝ ꯑꯗꯨ ꯃꯨꯟꯈꯔꯦ ꯆꯤꯡꯈꯨꯕꯅ ꯀꯧꯔꯛꯏ ꯌꯨꯔꯦꯟꯖꯝꯒꯤ ꯄꯤꯕꯥꯋꯣ ꯈꯨꯃꯟ ꯃꯆꯥ ꯈꯝꯕ ꯂꯥꯎ ꯑꯩꯅ ꯅꯃꯤꯡ ꯊꯣꯟꯒꯦꯀꯣ ꯉꯁꯤ ꯀꯣꯔꯧ ꯑꯁꯤꯗ ꯈꯨꯃꯟ ꯃꯆꯥ ꯇꯣꯝꯄꯣꯛꯇꯤ ꯀꯧꯔꯒꯦꯀꯣ ꯑꯩꯍꯥꯛꯅ ꯍꯥꯏꯔꯦ ꯄꯦꯟꯈ꯭ꯔꯦ ꯆꯤꯡꯈꯨꯕ ꯂꯝꯖꯥ ꯃꯁꯛ ꯎꯕꯗ ꯇꯣꯝꯄꯣꯛ ꯍꯥꯏꯕ ꯀꯣꯜꯂꯣꯏꯕꯨ ꯊꯣꯜꯂꯦ ꯉꯁꯤ ꯀꯣꯔꯧꯗ ꯇꯝꯄꯥꯛ ꯌꯨꯝꯒꯤ ꯃꯌꯥꯝꯅ ꯈꯝꯕꯃꯥꯕꯨ ꯀꯨꯝꯃꯩꯒꯨꯝ ꯌꯦꯡꯅꯈꯔꯦ ꯅꯨꯃꯤꯠꯁꯤ ꯃꯌꯥꯝ ꯑꯗꯨ ꯆꯪꯗꯨꯅ ꯈꯔꯗꯗꯤ ꯆꯥꯎꯒꯕ ꯍꯥꯏꯕꯤꯔꯦ ꯌꯥꯗꯔꯦ ꯁꯤꯟꯊꯥ ꯍꯥꯟꯅ ꯄꯤꯕꯤꯈꯣ ꯍꯥꯏꯅ ꯅꯣꯡꯌꯥꯏ ꯈꯥꯡꯉꯛꯏ ꯑꯗꯨꯗꯤ ꯐꯔꯦ ꯇꯧꯔꯨꯔꯣ ꯉꯁꯤꯒꯤ ꯁꯤꯟꯊꯥ ꯑꯁꯤꯗꯤ ꯀꯥꯎꯔꯦꯟ ꯁꯟꯕꯨ ꯁꯦꯜꯂꯨꯀꯣ ꯁꯟꯖꯥꯎ ꯑꯃ ꯌꯥꯎꯕꯅꯤ ꯊꯥꯗꯣꯛꯎꯅꯨ ꯃꯗꯨꯗꯤ ꯌꯥꯝꯅ ꯉꯥꯎꯕ ꯁꯟꯅꯤꯀꯣ ꯃꯆꯤ ꯂꯣꯡꯈꯨꯝ ꯍꯨꯛꯄꯅꯤ ꯑꯉꯥꯡꯕꯅꯤ ꯁꯟ ꯑꯗꯣ ꯌꯣꯟꯅ ꯀꯣꯔ ꯈꯥꯕꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯌꯥꯏꯃꯛꯇꯗ ꯊꯥꯗꯣꯛꯇ꯭ꯔꯕ ꯁꯟꯅꯤ ꯁꯖꯤꯛ ꯍꯨꯟꯗꯨꯅ ꯊꯝꯂꯕ ꯄꯨꯔꯨꯝ ꯁꯟꯗꯤ ꯀꯧꯕꯅꯤ ꯂꯥꯛꯉꯝꯗ꯭ꯔꯕ ꯁꯟꯅꯤꯀꯣ ꯍꯥꯏꯕꯤꯔꯛꯂꯦ ꯆꯤꯡꯈꯨꯕ ꯀꯥꯎꯔꯦꯟ ꯁꯦꯜꯂꯨ ꯇꯥꯛꯄꯤꯔꯦ ꯅꯣꯡꯌꯥꯏ ꯃꯥꯒ ꯆꯥꯔꯕ ꯁꯤꯟꯊꯥ ꯑꯁꯤ ꯊꯣꯛꯈꯔꯦ ꯁꯟꯁꯪꯂꯣꯝꯗ ꯆꯪꯂꯛꯂꯦ ꯊꯥꯗꯣꯛꯂꯛꯂꯦ ꯁꯟ ꯃꯌꯥꯝ ꯆꯠꯈꯤꯕꯗꯨꯗ ꯄꯨꯔꯨꯝ ꯁꯟ ꯑꯁꯤ ꯉꯥꯎꯔꯛꯂꯦ ꯆꯣꯡꯕ ꯊꯦꯛꯄ ꯀꯥꯝꯕꯅꯦ ꯁꯟꯗꯨ ꯈꯨꯃꯥꯡ ꯍꯣꯜꯂꯛꯂꯦ ꯁꯟꯒꯤ ꯃꯇꯧ ꯎꯕꯗ ꯈꯝꯕꯅ ꯌꯥꯝꯅ ꯅꯨꯡꯁꯤꯔꯦ ꯆꯠꯅꯤꯡꯕꯗꯨ ꯎꯕꯗ ꯊꯥꯗꯣꯛꯄꯤꯒꯦ ꯅꯤꯡꯂꯛꯂꯦ ꯌꯣꯠꯀꯤ ꯀꯣꯝꯐꯩ ꯁꯠꯇꯣꯛꯂꯦ ꯈꯝꯕ ꯆꯪꯁꯤꯟꯈꯤꯕꯗ ꯆꯣꯡꯁꯤꯜꯂꯛꯂꯦ ꯀꯥꯎ ꯑꯗꯣ ꯃꯥꯟꯕꯤ ꯆꯤꯔꯦꯜ ꯑꯗꯨꯅ ꯈꯝꯕ ꯍꯥꯏꯒꯦ ꯊꯧꯔꯥꯡꯂꯦ ꯈꯝꯕ ꯁꯥꯎꯈꯔꯗꯨꯅ ꯄꯥꯏꯔꯦ ꯃꯆꯦ ꯑꯅꯤꯗꯣ ꯀꯣꯝꯐꯩ ꯑꯗꯨꯒ ꯄꯥꯟꯅꯅ ꯅꯝꯁꯤꯟꯗꯨꯅ ꯈꯝꯕꯅ ꯃꯌꯥꯡꯂꯦꯟꯗ ꯈꯨꯅꯤꯡꯅ ꯊꯤꯜꯂꯦ ꯁꯪꯒꯣꯜ ꯃꯅꯨꯡꯗ ꯀꯥꯎ ꯑꯗꯣ ꯁꯣꯔ ꯊꯤꯡꯈꯔꯦ ꯀꯥꯎꯔꯦꯜ ꯏꯇꯦ ꯇꯦꯛꯈꯔꯦ ꯈꯨꯃꯟ ꯆꯩꯊꯥ ꯐꯪꯕꯗ ꯇꯥꯟꯊꯣꯔꯛꯂꯦ ꯁꯟ ꯑꯗꯣ ꯆꯦꯟꯊꯣꯔꯛꯂꯦ ꯂꯝꯖꯥꯎꯗ ꯄꯨꯔꯨꯝ ꯁꯟꯒ ꯈꯝꯕꯒ ꯑꯅꯤ ꯃꯇꯧ ꯎꯕꯗ ꯊꯕꯥꯛ ꯂꯣꯏꯅ ꯌꯩꯅꯔꯦ ꯇꯝꯄꯥꯛ ꯌꯨꯝꯒꯤ ꯃꯤꯌꯥꯝꯗꯣ ꯀꯝꯅꯣ ꯍꯥꯏꯗꯨꯅ ꯏꯉꯛ ꯉꯛꯅ ꯂꯩꯍꯧꯔꯦ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯩꯄꯥꯛꯀꯤ ꯃꯤ ꯄꯨꯝꯕ ꯊꯀꯠꯅꯔꯦ ꯀꯥꯎꯔꯦꯟ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯉꯝꯅ ꯆꯦꯟꯁꯤꯟꯅꯈꯔꯦ ꯀꯣꯟꯊꯣꯡ ꯍꯣꯟꯖꯪ ꯂꯣꯟꯅꯔꯦ ꯃꯣꯏꯔꯥꯡ ꯌꯨꯝꯊꯣꯡ ꯂꯥꯎꯅꯔꯦ ꯃꯤ ꯑꯃꯠꯇ ꯆꯠꯇꯔꯦ ꯂꯩꯔꯛ ꯈꯨꯜꯂꯛ ꯂꯝꯖꯥꯎꯗꯣ ꯀꯥꯎꯅ ꯀꯣꯏꯅ ꯆꯦꯜꯂꯛꯂꯦ ꯆꯨꯝꯅꯒꯤ ꯃꯤꯇ ꯅꯠꯇꯅ ꯀꯥꯎꯔꯦꯟ ꯃꯥꯟꯕ ꯐꯥꯎꯕ ꯄꯨꯔꯨꯝ ꯁꯟꯕꯨ ꯎꯕꯗ ꯀꯥꯏꯗꯨꯅ ꯆꯦꯜꯂꯛꯂꯦ ꯃꯣꯏꯔꯥꯡ ꯁꯦꯟꯖꯦꯟꯕꯨꯡꯗꯨꯁꯨ ꯀꯥꯎꯔꯦꯟ ꯇꯝꯅ ꯆꯦꯜꯂꯛꯂꯦ ꯀꯦꯒꯦ ꯁꯂꯨꯞ ꯆꯥꯏꯈꯔꯦ ꯀꯥꯎꯒꯤ ꯃꯇꯧ ꯎꯕꯗ ꯈꯝꯕ ꯃꯥꯗꯤ ꯅꯨꯡꯉꯥꯏꯔꯤ ꯋꯥꯌꯨ ꯍꯥꯏꯌꯨ ꯊꯧꯖꯤꯜꯂꯤ ꯈꯝꯕ ꯀꯩꯁꯨ ꯅꯤꯡꯉꯥꯏꯗꯦ ꯉꯥꯎꯈꯔꯦꯗ ꯁꯟ ꯑꯗꯣ ꯅꯨꯡꯁꯤꯔꯦꯗ ꯍꯥꯏꯗꯨꯅ ꯁꯟꯖꯦꯟ ꯅꯥꯎꯔꯣꯏ ꯃꯔꯝꯗꯝ ꯁꯟꯖꯦꯟ ꯊꯣꯡꯊꯛ ꯑꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯔꯗꯨꯅ ꯐꯝꯃꯤ ꯌꯦꯡꯉꯤ ꯈꯝꯕꯗꯤ ꯀꯥꯎꯔꯦꯟ ꯃꯥꯕꯨ ꯀꯤꯕꯅ ꯄꯥꯠꯇ ꯆꯠꯄ ꯃꯤ ꯃꯈꯩ ꯂꯨꯊꯨꯝ ꯂꯥꯡꯊꯥꯛ ꯑꯄꯨꯝꯕ ꯄꯥꯠꯇ ꯑꯗꯨꯝ ꯂꯩꯅꯔꯦ ꯈꯨꯜꯂꯛ ꯂꯝꯖꯥꯎ ꯄꯨꯝꯕꯁꯨ ꯆꯠꯅꯗꯔꯦ ꯃꯤ ꯑꯃꯠꯇ ꯃꯣꯏꯔꯥꯡ ꯂꯩꯄꯥꯛ ꯁꯥꯠꯈꯔꯦ ꯂꯣꯏꯅ ꯄꯨꯝꯇꯥ ꯇꯥꯅꯔꯦ ꯇꯝꯄꯥꯛ ꯌꯨꯝꯗꯤ ꯋꯥꯅꯔꯦ ꯁꯅꯥ ꯀꯣꯅꯨꯡ ꯇꯥꯔꯛꯂꯦ ꯂꯣꯏꯅ ꯃꯤꯄꯥꯏꯅꯔꯦ ꯃꯆꯦꯝ ꯈꯝꯅꯨ ꯇꯥꯈꯔꯦ ꯏꯗꯨ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯁꯤꯜꯍꯪꯉꯨꯅꯤ ꯆꯠꯈꯤꯀꯣ ꯃꯥꯗꯨꯝ ꯑꯣꯏꯔꯝꯒꯗꯔꯥ ꯀꯅꯥꯅ ꯊꯥꯗꯣꯛꯏꯕꯅꯣ ꯈꯜꯂꯗꯨꯅ ꯈꯝꯅꯨꯗꯣ ꯅꯨꯔꯥꯃꯗꯣꯝ ꯊꯣꯔꯛꯂꯦ ꯂꯥꯏꯔꯔꯕꯤꯅ ꯌꯦꯡꯕꯗ ꯃꯣꯏꯔꯥꯡ ꯁꯟꯖꯦꯟ ꯊꯣꯡꯊꯛꯇ ꯎꯔꯦ ꯃꯇꯝꯗꯨꯗ ꯅꯨꯄꯥ ꯑꯃ ꯐꯝꯕꯗꯣ ꯃꯣꯏ ꯃꯨꯔꯇꯤ ꯍꯥꯏꯔꯕꯗꯤ ꯏꯗꯨ ꯅꯤꯡꯊꯧ ꯃꯥꯜꯂꯤꯗ ꯃꯐꯤꯁꯤꯒ ꯍꯥꯏꯔꯒ ꯃꯥꯟꯗꯦ ꯅꯨꯄꯥ ꯑꯁꯤꯗꯤ ꯃꯣꯏꯔꯥꯡ ꯁꯟꯖꯦꯟ ꯅꯍꯥꯗꯤ ꯑꯣꯏꯕ ꯇꯥꯔꯦ ꯈꯜꯂꯛꯏ ꯅꯨꯔꯥ ꯑꯁꯨꯝ ꯌꯦꯡꯕꯗ ꯈꯝꯕ ꯃꯥꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯦ ꯂꯦꯞꯂꯦ ꯑꯗꯨꯃꯛꯄꯨ ꯁꯣꯏꯒꯕꯔꯥ ꯍꯥꯏꯗꯨꯅ ꯑꯔꯥꯞꯄꯗꯒꯤ ꯈꯝꯕꯕꯨ ꯅꯨꯔꯥ ꯃꯆꯦꯝ ꯀꯧꯔꯛꯏ ꯃꯣꯏꯔꯥꯡ ꯁꯟꯖꯦꯟ ꯊꯣꯛꯇ ꯐꯝꯂꯤꯕ ꯅꯍꯥꯛꯄꯨ ꯇꯥꯔꯤꯕꯔ ꯏꯕꯨꯡꯉꯣ ꯀꯥꯎꯔꯦꯟꯁꯤꯡꯕꯨ ꯁꯦꯟꯕꯔꯥ ꯀꯅꯥꯅꯣꯅꯦ ꯅꯍꯥꯛꯄꯨ ꯍꯥꯏꯅ ꯃꯆꯦꯒꯤ ꯈꯣꯟ ꯇꯥꯔꯦ ꯑꯩꯍꯥꯛꯅꯤꯅꯦ ꯏꯆꯦꯝꯍꯟ ꯍꯥꯏꯅ ꯈꯨꯝꯃꯦ ꯈꯝꯕꯅ ꯈꯝꯕ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯗꯨ ꯅꯤꯡꯊꯧ ꯀꯔꯤꯅꯣ ꯅꯪꯅ ꯊꯥꯗꯣꯛꯎꯕꯔꯥ
ꯖꯨꯕꯔꯥꯖꯒꯤ ꯀꯥꯎ ꯑꯁꯦ ꯃꯥꯅꯤ ꯃꯥꯅꯤ ꯏꯆꯦꯝꯍꯟ ꯑꯩꯅ ꯁꯦꯜꯂꯤꯕꯅꯤꯅꯦ ꯀꯩꯁꯨ ꯇꯧꯔꯣꯏ ꯀꯤꯒꯅꯨ ꯆꯨꯝꯅ ꯉꯥꯎꯖꯕꯗꯅꯤ ꯑꯩꯅ ꯍꯥꯏꯕ ꯏꯟꯈꯔꯦ ꯕꯦꯔꯥ ꯇꯧꯗꯧ ꯂꯩꯔꯒ ꯐꯥꯖꯤꯟꯒꯅꯤ ꯑꯩꯍꯥꯛꯅ ꯅꯨꯡꯁꯤꯈꯔꯦ ꯁꯜ ꯑꯁꯦ ꯆꯠꯂꯣ ꯆꯠꯂꯣ ꯏꯆꯦꯝꯍꯟ ꯀꯔꯤ ꯋꯥꯅꯣ ꯏꯕꯨꯡꯉꯣ ꯂꯩꯄꯥꯛ ꯋꯥꯊꯣꯛ ꯑꯣꯏꯒꯅꯤ ꯍꯣꯏꯖꯟꯈꯔꯣ ꯏꯕꯨꯡꯉꯣ ꯍꯥꯏꯔꯝꯂꯒ ꯈꯝꯅꯨꯗꯣ ꯍꯟꯖꯜꯂꯛꯏ ꯈꯨꯜꯂꯛꯇ ꯃꯣꯏꯔꯥꯡ ꯌꯨꯝꯊꯣꯡ ꯀꯥꯏꯗꯨꯅ ꯌꯦꯡꯉꯝꯕꯗꯤ ꯀꯥꯡꯕꯨꯅ ꯃꯣꯏꯔꯥꯡ ꯅꯨꯄꯤ ꯅꯍꯥꯛꯄꯨ ꯁꯤꯟ ꯇꯣꯛꯂꯔꯒꯅꯤ ꯆꯦꯟꯁꯤꯜꯂꯨꯅꯦ ꯀꯣꯟꯊꯣꯡꯗ ꯍꯥꯏꯅ ꯂꯥꯎꯏ ꯈꯝꯅꯨꯗ ꯅꯣꯡꯌꯥꯏ ꯆꯅꯨ ꯆꯪꯁꯤꯜꯂꯦ ꯑꯃꯨꯛ ꯅꯨꯡꯁꯥ ꯊꯤꯔꯛꯂꯦ ꯃꯣꯏꯔꯥꯡ ꯀꯣꯟꯊꯣꯡ ꯂꯩꯁꯤꯟꯗꯨꯅ ꯌꯦꯡꯂꯛꯂꯦ ꯅꯤꯡꯊꯧ ꯁꯅꯥ ꯌꯥꯊꯪ ꯅꯪꯅ ꯊꯥꯗꯣꯛꯎꯕ ꯖꯨꯕꯔꯥꯖꯒꯤ ꯀꯥꯎ ꯑꯁꯦ ꯃꯥꯅꯤ ꯃꯥꯅꯤ ꯏꯆꯦꯝꯍꯟ ꯑꯩꯅ ꯁꯦꯜꯂꯤꯕꯅꯤꯅꯦ ꯀꯩꯁꯨ ꯇꯧꯔꯣꯏ ꯀꯤꯕꯤꯒꯅꯨ ꯆꯨꯝꯅ ꯉꯥꯎꯖꯕꯗꯅꯤ ꯑꯩꯅ ꯍꯥꯏꯕ ꯏꯟꯈꯔꯦ ꯕꯦꯔꯥ ꯇꯧꯗꯧ ꯂꯩꯔꯒ ꯐꯥꯖꯤꯟꯒꯅꯤ ꯑꯩꯍꯥꯛꯅ ꯅꯨꯡꯁꯤꯈꯔꯦ ꯁꯜ ꯑꯁꯦ ꯆꯠꯂꯣ ꯆꯠꯂꯣ ꯏꯆꯦꯝꯍꯟ ꯀꯔꯤ ꯋꯥꯅꯣ ꯏꯕꯨꯡꯉꯣ ꯂꯩꯄꯥꯛ ꯋꯥꯊꯣꯛ ꯑꯣꯏꯔꯅꯤ ꯍꯣꯏꯖꯤꯟꯈꯔꯣ ꯏꯕꯨꯡꯉꯣ ꯍꯥꯏꯔꯝꯂꯒ ꯈꯝꯅꯨꯗꯣ ꯍꯟꯖꯤꯜꯂꯛꯏ ꯈꯨꯜꯂꯛꯇ ꯃꯣꯏꯔꯥꯡ ꯌꯨꯝꯌꯥꯡ ꯀꯥꯗꯨꯅ ꯌꯦꯡꯉꯝꯕꯅꯤ ꯀꯥꯡꯕꯨꯅ ꯃꯣꯏꯔꯥꯡ ꯅꯨꯄꯤ ꯅꯍꯥꯛꯄꯨ ꯁꯤꯟ ꯇꯣꯛꯂꯔꯒꯅꯤ ꯆꯦꯟꯁꯤꯜꯂꯨꯅꯦ ꯀꯣꯟꯊꯣꯡꯗ ꯍꯥꯏꯅ ꯂꯥꯎꯏ ꯈꯝꯅꯨꯕꯨ ꯅꯣꯡꯌꯥꯏ ꯆꯅꯨ ꯆꯪꯁꯤꯜꯂꯦ ꯑꯃꯨꯛ ꯅꯨꯡꯁꯥ ꯊꯤꯔꯛꯂꯦ ꯃꯣꯏꯔꯥꯡ ꯀꯣꯟꯊꯣꯡ ꯑꯃꯗ ꯂꯩꯁꯤꯟꯗꯨꯅ ꯌꯦꯡꯂꯛꯂꯦ ꯅꯤꯡꯊꯧ ꯁꯅꯥ ꯌꯥꯊꯪꯁꯨ ꯀꯥꯎꯗꯣ ꯐꯥꯖꯤꯜꯂꯨ ꯍꯥꯏꯅ ꯆꯤꯡꯈꯨꯕꯗ ꯌꯧꯈꯔꯦ ꯈꯣꯡꯅꯦꯠ ꯂꯥꯡꯒꯣꯏ ꯇꯣꯡꯗꯨꯅ ꯆꯤꯡꯈꯨꯕꯗꯣ ꯊꯣꯔꯛꯂꯦ ꯑꯣꯛꯇꯦꯗꯀꯣ ꯑꯉꯥꯡꯁꯦ ꯈꯨꯃꯟ ꯃꯆꯥ ꯇꯥꯕꯔꯥ ꯀꯥꯎꯔꯦꯜ ꯑꯗꯨ ꯐꯥꯖꯤꯜꯂꯣ ꯅꯤꯡꯊꯧ ꯌꯥꯊꯟ ꯂꯥꯛꯂꯦꯗꯣ ꯉꯝꯃꯣꯏꯗꯔ ꯅꯍꯥꯛꯄꯣ ꯍꯥꯏꯅ ꯆꯤꯡꯈꯨ ꯂꯥꯎꯔꯛꯏ ꯃꯄꯨ ꯏꯕꯨꯡꯉꯣ ꯐꯅꯤ ꯑꯩꯅ ꯁꯣꯏꯗꯅ ꯐꯥꯒꯅꯤ ꯁꯅꯥ ꯄꯨꯛꯅꯤꯡ ꯂꯥꯡꯕꯤꯒꯅꯨ ꯀꯥꯎꯔꯦꯟ ꯃꯕꯨꯛ ꯊꯟꯅꯕ ꯉꯥꯏꯍꯥꯛ ꯆꯥꯖꯈꯤꯁꯅꯨ ꯇꯧꯖꯕꯅꯤ ꯅꯅꯥꯏ ꯑꯩ ꯐꯥꯖꯤꯟꯕꯤꯔꯣ ꯏꯕꯨꯡꯉꯣ ꯍꯥꯏꯅ ꯌꯥꯊꯪ ꯄꯤꯔꯛꯂꯦ ꯈꯝꯕ ꯑꯃꯨꯛ ꯊꯤꯟꯗꯔꯦ ꯁꯟ ꯑꯗꯨ ꯐꯥꯒꯦ ꯆꯪꯂꯛꯂꯦ ꯆꯤꯡꯈꯨꯕꯒꯤ ꯃꯅꯥꯏꯅ ꯄꯨꯔꯨꯝ ꯁꯟꯕꯨ ꯐꯥꯗꯧꯔꯦ ꯍꯥꯏꯅ ꯂꯩꯄꯥꯛ ꯅꯤꯜꯂꯛꯂꯦ ꯂꯩꯄꯥꯛ ꯐꯤꯉꯧ ꯐꯧꯔꯛꯂꯦ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯔꯛꯂꯦ ꯂꯩꯃꯟ ꯅꯤꯡꯊꯧ ꯂꯦꯡꯊꯣꯛꯂꯦ ꯄꯥꯛ ꯍꯦꯛ ꯐꯥꯕ ꯉꯝꯕꯗꯣ ꯈꯝꯕ ꯃꯥꯅ ꯁꯟꯗꯨꯕꯨ ꯀꯣꯛ ꯍꯦꯛ ꯐꯥꯕ ꯇꯧꯗꯔꯦ ꯀꯨꯝꯍꯩ ꯑꯣꯏꯅ ꯇꯧꯔꯛꯂꯦ ꯃꯃꯩ ꯐꯤꯔꯥꯟ ꯁꯥꯗꯨꯅ ꯀꯥꯎ ꯑꯗꯨꯅ ꯆꯦꯜꯂꯛꯄ ꯅꯣꯡꯌꯥꯏ ꯃꯥꯅ ꯇꯥꯟꯅꯕ ꯑꯅꯤ ꯑꯗꯨ ꯌꯦꯡꯕꯗ ꯀꯦꯀꯦ ꯃꯣꯏꯔꯥꯡ ꯂꯩꯄꯥꯛꯀꯤ ꯑꯇꯥꯡꯕ ꯀꯨꯝꯍꯩ ꯑꯣꯏꯈꯔꯦ ꯃꯥꯟꯕꯤ ꯆꯤꯔꯦꯟ ꯄꯥꯏꯗꯨꯅ ꯊꯧꯔꯤ ꯀꯣꯡꯒꯣꯏ ꯍꯨꯛꯈꯔꯦ ꯇꯝꯄꯥꯛ ꯌꯨꯝꯗ ꯄꯨꯁꯤꯟꯈꯤ ꯆꯤꯡꯈꯨꯕꯒꯤ ꯃꯅꯥꯏꯅꯤ ꯀꯟꯈꯔꯦꯗ ꯍꯥꯏꯕꯅ ꯃꯣꯏꯔꯥꯡ ꯑꯗꯨ ꯅꯤꯟꯈꯔꯦ